Ukhrul District Hospital onthokpa phibam amada leiramle. Nurse Khakta Nattana Dr. Faoba Mahut Sillaga Thabak Puraga Leiramle. Manipur lengang choba senfam thadaduna Ukhrul District ki misam miyamgi ana layengi khudongchaba phanganaba thamleba Ukhrul District Hospital onthokpa phibam amada leire. Ana layengba changba medical equipment sing ningthina leitabagi mathakta tangai fadaba polam kaya marum watpana maram oiraga hospital asi chalaibadu khudongchadaba kaya marum mayoknari. Khwaidagi hena nungaitaba ma haiba taragade Manipur lengaki school singda oja mahut puhanbagi culture ama leiriba sigumna medical profession da thabak tawriba nursing su mahut puhanbagi wakat asimaksu hospital asida leirari. Masiki su mathakta Dr. Faoba lengak na hapkhiba doctor adu nataba atopa amana mahut puraga leiramba thengnare. Thawong asi People's United Youth Alliance Puyana Foothills Naga Coordination Committee ga loinena Ukhrul District Hospital da satuna yengsinba chatpada thengnarakibane. Hospital Authority na phongdorokpagi matungin layeng sang asida leifam thokpa staff sing watpagi awaba ama chawna mayokna duna lakli haide. Masiki su mathakta hospital amagi leifam thokpa infrastructure kaya su watuna leire. Hospital Authority ki maikaidagi lenga ki mari leinaba directorate ta iba cherol pisin duna kaya rakhanna wakat khrabasu haujik phawba awatpa sing mengkhat pidana leiri haire. Hospital asidagi phangba report ki matungin layeng sang asida nurse kuntraga humdoi leigadavada sumna khaktagi tara khakta leire. Masigi manungda mahut sinba kaya amasu yaure. ANM ani leigadavada ama khakta leire. Nursing officer manga leigadavada ama leire. Aduga nursing superintendent ki postu hangduna leire. Loinana Dharma, Radiology, Transfusion Medicine na chingba maruoiba department kaya asigi doctor ama fauba leitre. Masigi mathakta yamna ngakpa amadi mipainingai oiba mawongda anaba sing layengadaba Dr. Faoba hospital da laktaduna atopa na mahut sinduna puhalambasu thengnarakhe. Hiram asigi matangda Puya ki General Secretary Longjam Abothena hai Puya na haukiba matam kharagi mamangdagi hauraga lamdam asigi yamna sothana leiriba health sector da ahenba midyeng changduna lagle. Tampakta leiba ana layeng sang kaya da satuna awat apa sing yengsinba amadi lana tawramba kaya thidokpagi khongthang adugi makha chatharakpa oina ngasi chingda leiba yamna maruoiba hospital ama oiriba Ukhrul District Hospital da laktuna yengsinbane. Masida hospital asida blood bank leiramdaba ultrasound machine matik chana leiramdaba CT scan machine ama phawba leiramdabagi mathakta leifam thokpa staff masing sudana leiramba kaya thengnare. Masigi mathakta atai atopa ana layeng sangsingda nursing staff mahut sinduna puhalamba adudagi hendoktuna Dr. Faoba Mahut sinduna puhalamba si yamna khudong thiningai ne. Loinina hospital asida miyamda lemna phangangadaba hidak langthak kaya watliba sisu mathau tabasing yenglaga phangallu haikhe. India ki constitution na piriba miyoibagi hingbagi hak khongaungnabagi thawong kaya ana layeng sangsingda chathariba si lenga ki mari leinabasingna midyeng changpham thoe. Health Department ki commissioner director amadi official singna office kaktada leibagi mahutta field da susatuna asoiba aranba amadi awat apasing asi yengsinbiyo haikhe. Numit humni marini asida Awang Nongpokki Statesingda Nong Kanna Chugani. Indian Meteorological Department na numit humni asida Awang Nongpokki Statesing amadi leibaki atai maphamsingda akanba nong chugani. Lakliba numit humni marini asigi manungda Delhi, Haryana, Chandigarh, Punjab amadi Himachal Pradesh na chingba maphamsingda akanba nong chugani haire. IMD gi report asina makhata na hairivadi nongsu Bengal, Sub Himalaya lamdam amadi Sikimda tha asigi taragomdoi faubada kanbadagi yamna kanba changda nong chugani haina red alert lauthokre. Amaromda Assam, Meghalaya, Arunachal Pradesh, Maharashtra na chingba maphamsingda tha asigi taragomdoi faubada akanba nong chugani haire. Amaromda Kerala da ngarang nong kanna chubadagi tunnel ama ninkhairakpadagi miyoi ahum leikhidrai tarukna thiba khangdana leire. Mafam aduda nong kanna chugani haina makhata na red alert lauthokre haire.